ꯃꯌꯥꯝꯕꯨ ꯔꯥꯃꯨꯛ ꯗꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏꯕꯛ꯫ ꯂꯧꯕꯤꯔꯁꯤ ꯂꯥꯏꯕꯛ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯡꯒꯪ ꯑꯃꯗ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯏꯟꯕ ꯑꯉꯥꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯡꯅ ꯇꯥꯊꯣꯛꯂꯒ ꯃꯥꯒꯤ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯂꯥꯏꯔꯤꯛ ꯑꯣꯔꯥꯏꯔꯝꯃꯤ꯫ ꯁ꯭ꯀꯨꯜꯗꯁꯨ ꯃꯃꯥꯟꯅꯕ ꯃꯌꯥꯝꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤ ꯃꯌꯨꯝꯗꯒꯤ ꯀꯣꯟꯊꯣꯡ ꯋꯥꯡꯃ ꯂꯥꯟꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯥꯔꯨꯕ ꯑꯣꯏꯔꯕꯁꯨ, ꯁꯥꯟꯅꯕ ꯆꯠꯂꯨꯕ ꯑꯣꯏꯔꯕꯁꯨ, ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯀꯣꯟꯊꯣꯡ ꯀꯥꯟꯁꯤꯜꯂꯛꯄꯒꯤ ꯑꯗꯨꯗ ꯇꯥꯔꯝꯕ ꯄꯣꯠ, ꯅꯨꯡ ꯑꯣꯏꯔꯕꯁꯨ, ꯆꯩꯇꯦꯛ ꯑꯣꯏꯔꯕꯁꯨ, ꯇꯥꯔꯝꯕ ꯄꯣꯠ ꯑꯃ ꯄꯨꯁꯤꯜꯂꯛꯂꯒ ꯄꯣꯂꯥꯡꯈꯣꯛꯀꯤ ꯃꯈꯣꯡꯗ ꯄꯩꯁꯤꯜꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯇꯧ ꯎꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯄꯨꯡꯉꯛ ꯉꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯕꯒꯤ ꯇꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯂꯩꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯄꯨꯁꯤꯜꯂꯛꯄ ꯑꯁꯤꯅ ꯄꯣꯂꯥꯡꯈꯣꯛ ꯃꯈꯣꯡ ꯑꯗꯣ ꯆꯤꯡꯗꯨꯝ ꯃꯆꯥꯃꯨꯛ ꯋꯥꯡꯅ ꯄꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯛꯅꯁꯤ ꯍꯥꯏꯗꯨꯅ ꯂꯤꯂꯥ ꯑꯁꯤꯕ ꯑꯃ ꯄꯣꯔꯛꯂꯒ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯆꯪꯂꯝꯗꯥꯏꯗ ꯂꯩꯔꯝꯕ ꯄꯣꯠ ꯑꯃ ꯈꯨꯟꯕ ꯃꯐꯝ ꯑꯗꯨꯗ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯌꯦꯡꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯀꯣꯟꯊꯣꯡ ꯆꯪꯂꯝꯗꯥꯏꯗ ꯂꯩꯔꯝꯕ ꯂꯤꯂꯥ ꯑꯁꯤꯕ ꯑꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯍꯟꯅ ꯌꯦꯡꯗꯅ ꯄꯨꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯊꯝꯂꯤꯕ ꯄꯣꯂꯥꯡꯈꯣꯛ ꯑꯗꯨꯗ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯀꯣꯅꯨꯡꯂꯣꯝꯗ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯏꯔꯨꯖꯒꯗꯕꯒꯤ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯒ ꯃꯍꯥꯛꯅ ꯁꯤꯔꯤꯕ ꯌꯥꯏ ꯈꯨꯗꯣꯞ ꯑꯗꯣ ꯂꯧꯊꯣꯛꯂꯒ ꯐꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯊꯝꯂꯒ ꯅꯨꯡꯉꯥꯏꯅ ꯏꯔꯨꯖꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯋꯥꯡꯕꯗꯒꯤ ꯂꯪꯖꯥ ꯑꯃ ꯄꯥꯏꯊꯔꯛꯇꯨꯅ ꯈꯨꯗꯣꯞ ꯑꯗꯣ ꯏꯔꯪ ꯂꯪꯅ ꯂꯩꯕ ꯎꯕꯗ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯎꯝꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯪꯖꯥ ꯑꯁꯤꯅ ꯄꯥꯏꯔꯛꯄꯗ ꯃꯔꯥꯏꯕꯛ ꯐꯔꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯅꯨꯡꯇꯤꯒꯤ ꯄꯣꯠ ꯑꯃꯃꯝ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯪꯖꯥ ꯑꯗꯨꯅ ꯄꯣꯂꯥꯡꯈꯣꯛꯇ ꯂꯤꯂꯥ ꯑꯁꯤꯕ ꯑꯃ ꯌꯥꯟꯕ ꯎꯕꯗ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯃꯗꯨ ꯂꯥꯛꯀꯗꯕꯒꯤ ꯃꯌꯥ ꯑꯗꯨ ꯀꯥꯊꯣꯛꯄꯗ ꯃꯥꯅ ꯎꯝꯗꯨꯅ ꯄꯨꯔꯛꯄ ꯈꯨꯗꯣꯞ ꯑꯗꯨ ꯂꯩꯃꯥꯏꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯪꯖꯥ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯊꯥꯗꯔꯝꯂꯒ ꯂꯤꯂꯥ ꯑꯗꯨ ꯄꯨꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯏꯔꯨꯖꯕ ꯂꯣꯏꯔꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯦ꯫ ꯈꯨꯗꯣꯞ ꯑꯗꯨ ꯁꯤꯖꯤꯟꯒꯗꯕꯒꯤ ꯊꯤꯔꯛꯄꯗ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ꯫ ꯑꯩꯅ ꯏꯔꯨꯖꯔꯤꯉꯩꯗ ꯀꯅꯥ ꯀꯅꯥ ꯆꯪꯂꯛꯄꯒꯤ ꯋꯥꯈꯜ ꯇꯧꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯆꯪꯂꯛꯄ ꯎꯈꯤꯗꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯕꯨꯙꯤ ꯁꯃꯝꯅꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯒ ꯃꯅꯥꯏ ꯅꯨꯕꯤꯁꯤꯡꯗ ꯀꯣꯏꯍꯪ ꯍꯪꯗꯨꯅ ꯊꯤꯕ ꯍꯧꯅꯕ ꯃꯈꯩ ꯊꯤꯔꯦ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ꯫ ꯑꯋꯥꯕꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯄꯥꯕꯨꯡꯒꯤ ꯅꯥꯀꯣꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧꯅ ꯗꯔꯕꯥꯔꯗ ꯑꯉꯝ ꯑꯊꯧ ꯀꯌꯥ ꯀꯧꯁꯤꯟꯗꯨꯅ ꯃꯆꯥꯒꯤ ꯃꯥꯡꯈꯤꯕ ꯈꯨꯗꯣꯞ ꯌꯥꯏ ꯑꯣꯏꯕ ꯑꯗꯣ ꯊꯤꯅꯕ ꯌꯥꯊꯪ ꯄꯤꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯕꯗ ꯑꯉꯝ ꯑꯊꯧꯁꯤꯡ ꯑꯗꯣ ꯊꯤꯕ ꯍꯧꯅꯕ ꯃꯈꯩ ꯊꯤꯔꯦ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯃꯔꯩꯇꯦ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧꯅ ꯌꯥꯊꯪ ꯑꯃꯃꯨꯛ ꯂꯥꯎꯊꯣꯛꯂꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯄꯨꯝꯅꯃꯛ ꯇꯥꯒꯗꯕꯅꯤ꯫ ꯀꯅꯥ ꯀꯅꯥꯒꯨꯝꯕꯅ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯂꯕꯗꯤ, ꯃꯔꯝ ꯆꯥꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯄꯨꯀꯩꯗꯒꯤ ꯑꯄꯥꯝꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯆꯥꯗ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯑꯀꯟꯕ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯥꯎꯊꯣꯛꯂꯛꯄꯒ ꯂꯩꯕꯥꯛ ꯄ꯭ꯔꯖꯥ ꯄꯨꯝꯕ ꯋꯥ ꯋꯥ ꯅꯤꯟꯗꯨꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯑꯌꯨꯛꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯣꯂꯥꯡꯈꯣꯛꯇ ꯌꯥꯟꯈꯤꯕ ꯑꯗꯨ ꯂꯩꯔꯝꯗꯕ ꯎꯕꯗ ꯃꯈꯥꯗ ꯇꯥꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯊꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯅ ꯌꯥꯟꯈꯤꯕ ꯄꯣꯠ ꯑꯗꯨꯗꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫
ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯈꯨꯗꯣꯞ ꯑꯃ ꯏꯔꯪ ꯂꯪꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯎꯔꯝꯃꯤ꯫ ꯈꯨꯗꯣꯞ ꯑꯗꯨ ꯍꯦꯛ ꯎꯕꯗ ꯃꯇꯤꯛ ꯃꯒꯨꯟ ꯌꯥꯝꯅ ꯂꯩꯕ ꯑꯆꯝꯕ ꯃꯤꯅ ꯁꯤꯒꯗꯕ ꯃꯥꯜꯂꯝꯗꯦ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯈꯨꯜꯂꯒ ꯃꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯈꯨꯗꯣꯞ ꯑꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯥꯗ ꯀꯗꯥꯏꯗꯒꯤ ꯄꯣꯔꯛꯂꯤꯕ ꯈꯨꯗꯣꯞꯅꯣ ꯍꯥꯏꯅ ꯄꯥꯈꯠꯅ ꯍꯪꯖꯩ꯫ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯨ ꯃꯃꯥꯗ ꯂꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯃꯆꯥꯒꯤ ꯋꯥ ꯇꯥꯔꯒ ꯈꯨꯗꯣꯞ ꯑꯁꯤ ꯑꯆꯝꯕ ꯈꯨꯗꯣꯞ ꯅꯠꯇꯦ, ꯃꯁꯛ ꯅꯥꯏꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯒꯨꯝꯕꯅ ꯁꯤꯕ ꯃꯒꯨꯟ ꯂꯩꯕ ꯈꯨꯗꯣꯞꯅꯤ ꯈꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯍꯟ ꯑꯣꯏꯔꯕꯤ ꯃꯃꯥꯅ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯈꯨꯗꯣꯞ ꯑꯃ ꯃꯥꯡꯈꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯑꯀꯟꯕ ꯄꯥꯎ ꯑꯃ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯑꯣꯏꯔꯝꯗꯨꯅ ꯈꯪꯈꯤꯕ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯅꯤꯡꯊꯧꯒꯤ ꯗꯟꯗꯤ ꯐꯪꯒꯅꯤ꯫ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯕꯅ ꯐꯒꯅꯤ ꯈꯟꯗꯨꯅ ꯃꯃꯥ ꯃꯆꯥ ꯆꯠꯃꯤꯟꯅꯗꯨꯅ ꯈꯨꯗꯣꯞ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯗꯨꯅ ꯀꯠꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅ ꯈꯨꯗꯣꯞ ꯑꯗꯨ ꯅꯤꯡꯊꯧꯗ ꯄꯤꯕꯗ ꯅꯤꯡꯊꯧꯅ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯉꯛꯇꯛ ꯇꯧꯏ꯫ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗ ꯃꯥꯡꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯍꯟꯕꯗ ꯃꯥꯡꯈꯤꯕ ꯈꯨꯗꯣꯞ ꯑꯗꯨ ꯑꯣꯏꯔꯝꯂꯦ꯫ ꯑꯁꯦꯡꯕ ꯈꯪꯂꯕꯗ ꯅꯤꯡꯊꯧꯅ ꯈꯨꯗꯣꯞ ꯄꯣꯔꯛꯂꯤꯕ ꯃꯃꯥ ꯃꯆꯥꯗ ꯃꯇꯧ ꯀꯔꯝꯅ ꯈꯨꯗꯣꯞ ꯑꯁꯤ ꯐꯪꯂꯛꯄꯒꯦ? ꯑꯁꯦꯡꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯁꯦꯡꯅ ꯂꯤꯌꯨ꯫ ꯃꯔꯝ ꯆꯥꯔꯕꯗꯤ ꯅꯤꯡꯊꯧ ꯑꯩꯉꯣꯟꯗꯒꯤ ꯃꯅꯥ ꯃꯊꯨꯝ ꯐꯪꯒꯅꯤ, ꯑꯗꯨꯒ ꯃꯔꯝ ꯆꯥꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯗꯟꯗꯤ ꯐꯪꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯥꯔꯕꯗ ꯑꯍꯟ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯆꯥꯅ ꯈꯨꯗꯣꯞ ꯑꯗꯨ ꯐꯪꯂꯛꯄꯒꯤ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯗꯨ ꯃꯔꯤꯛ ꯆꯨꯝꯅ ꯂꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯂꯤꯔꯕꯗ ꯅꯤꯡꯊꯧꯅ ꯃꯃꯥ ꯃꯆꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯗꯨ ꯎꯕꯗ ꯄꯨꯀꯩꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯨꯊꯣꯛꯇꯨꯅ ꯃꯃꯥ ꯃꯆꯥꯒꯤ ꯃꯄꯨꯟꯁꯤ ꯂꯦꯟꯅꯕ ꯀꯣꯟꯅꯅꯕ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯨꯕ ꯃꯃꯥ ꯃꯆꯥ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯨꯟꯁꯤ ꯃꯔꯥ ꯇꯞꯅ ꯄꯥꯟꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫